Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Kaisampat Junction dagi airport fawagi lambigi nageta ain kaina sajiliba sing as eutegi takthokpa hokre Security force na tongan balalolup singi mioi taret fare amasung Pradhan Mantri na ngasi leba asigi mioi lising yang kaimato henbada appointment letter sing yen tokani Imphal West Zilagi Kaisampat Junction dagi airport fawagi lambigi nageta ain kaina sajiliba sing security force ki kangbu yaw na marilena ba bibak na ngasi eutegi takthokpa hokre Zila asigi manung chanba mapam singa leba National Highway State Highway Inter-District Amadi Village Road yauna footpath na chingba mapam singda angi wangmada sajiliba sing takthoknaba Zila asigi Deputy Commissioner na hawkiba July mari da order ama thokiba gulunena ngarang fawgi manungda sajiliba sing lokthoknaba matam thakibani amoromda Imphal West Zila khaknatna tongan ba Zila singda su ain kaina sajiliba sing takthoknaba gi thawrang paikhatpa laikhrabani Manipuri ching amasung tamgi tongan ba mafam singda security force na thihumba amadi area domination lepalaitena chethari police ki pound high Imphal is zilagi manung chanba mapho dam police station na konba itham uyok chingi akoibada thihumba ki thabak chethabada nongmo yawna khuzu kula kya phangbangam khre madigi manung da single barrel nongmo ama 0.32 gi nongmo maru ani 36 hand grenade ani magazine yawba 0.32 gi pistol ama bofing RS radio wireless set ama yauna polongkya phangle amarom the intelligence based combing operation amadi cordon and search operation chathapada pripa VC Red Army gi miyo ama Imphal West Zilla gi Maharabi dagi fare miyo adu jila asigi kadangban part 2 awang lekai digini mangondigi che chang kharasu phangki miyo asi Myanmar da nimit nifu mangani gi oiba military training galonena Myanmar da hana loop asigi thabak torumbani hairi Atopa thogdok singdena Seropa gi miyo ani amasung KCP apunbegi miyo ama fare Seropa gi miyo ani adu Kakching jila gi Vaikong police station na konba umathel legi phakibani makoi anima Kakching kuno umathel awang lekai degini hari KCP apunbegi miyo adu Imphal East jila gi Maphok Dam police station na konba itham thong manaki Moirang Pural kulno degi phakibani hari miyo adu itham maning lekai dikini KCP taibangan begi miyo ani amashu security force na phaki bagalone na preprak pogi miyo ama phaki hainasu police ki paw asina makhatari National Highway Contractor Imphal Jiribam Lambigi None Zilagi Luangchung amasung Rangkhul khugi marakta ngarang numidang chingning khairak padigi gari chatok sasin da chawn akai ba thokle aikhogi none pawmin hai ABCI company na excavator amadi ba jumper truck singsinaduna lambi sengdopagi thabak chathari lambi gi nakal animakta hoji gari kaya panduna leiri Manipur da leriba homestay entrepreneurs singi oiba numit mangani gi capacity building workshop ngarang ro shingkhre workshop usi Manipur Sarkar gi director of tourism na sinduna pangthoki bani loshimbe gi thorom da saruk yaraduna tourism director Sri Laurembam Bikram na hai homestay salaibana lamkoiba singda lamdam asigi chana bising khanghambada chawna mating oiri mangna hai raja asigi mahosa gi fazaba amadi ina khulaba heritage sing khanganduna tourism gi lamda hena khumang chawsulba ngamhallagani paw gi maraktana atenba break ama Basket di ang halina. Kulit piro labi na idina pagsa na bihing musunati. Hina cheksin gadabadi acha tak labi sinida. Gari khambam parking dusu mapam jauh da bani ne. Asi tata parge da hapsala si ba. Ngai khu. Hema yani aishum khanjage. Packing tawraba cha tak laiba haibasidi yamna cheksin gadabani packet adu da Food Safety and Standards Authority of India fasai gi logo ma di license na registration number yawbra haibadu yengadaba manufacturing date best before na expiry date masi su yawbra yengadabani nutrition information panel na ingredient list adu munna yenglaga afaba hakchang sokluidaba machi ba chinja khangadabani matama magi khunai punsi mahingdu natreda Haujikta khwaidagi cheksin gadabadi chaba thakpani Pau Jenjariba Food Safety Administration Health Department Government of Manipur Tabiriba Pausi Akashvani Imphal digini Pradhan Mantri Narendra Modi na ngasi ayok leba sigi miyo lishing yangkai mato henbada appointment letter sing video conferencing ki khutang da yentokani tharang asi Rosgar Mela initiative makha da paketpani
Taraturuk suba Rosgar Mela asi leba asigi mafam nipu tereta pangtokani tungda Pradhan Mantrina appointment letter fanglaba miyoi shing desu wa ngangani Rosgar Mela gi makhada thabak khallaba miyoi lishing yankai mato henba si tongan ba kendra sarkar gi makhada leba mantralo amadi beba sing da thabak tawnana ba khanbani madugi manungda railway mantralo griha mantralo department of post hakshel amasung ya fayumbal mantralo financial service bivag labor amadi employment mantralo yauna tongan ba bivag amadi mantralo sing yauri Revenue Intelligence Vivagna and Guamada Pusilakpa Lupa Kotri Kuntra Mangarongi, China na Saba Bombula Pare, Operation Fire Trial Gimakada Faraba Bombula Sing Adu, Metric Ton Chamilumi Hari, Polam Sing Adu, Yungilating Oinaba Kusengi Pambi Sing Yauna, Blasting Saba Polam ni Haina. Burakibani Hari, Karset Unit Koba Mapalam Degi Poche Pusilakpagi Tabaktoba Unit Asina, Pusilakli Bombula Sing Adugi Manunda. Kara amadi Gujarat leba Kandala Special Economic Zone gi khuthangda purakibani hairi marasda Delhi Police na Delhi da social media platform amadi e-commerce platform singda online gi khuthangda bombala sing yon ba khudak tegi lefanaba mari lena ba singda khangan khrei ngasi fongba pauchi singi maru eba pau singi dama hoje Kshetrimayum Premchand leire Premchand Thagachari Chitrabhanu Manipur ing tappa hanjilakna bagi pandamda central government na kuki amadi Mitai Puna Lak Liba November Traga, December the Wadi Shana Bagi Tabak, Pakalak Payana Lady Hiba Pau, Naharo Git Hodangda, Hanma Pau and a Fongli, Donor Ministry Makara Pakaliba projects in Loishinaba, Governor officials in the Pautak Pikre Hiba, Pau, Pau Siasigi Ahan Balamada, Fongo Tenere, Pawasi, Ganfu Melamadi, Hills, Hornbill Expertsu to 1 ba, Headline Piduna, Fongo Tenere, Jawaharlal Nehru, Manipur Dance Academy Director Habas, Matam Sanokadra Natraga, Kathak Kendragum, Anova Director Kangadra Haiba Pauna, Huyanlan Paugi, Ahanba headline PD. Ras Babanda, Governor in Council, Mipam Pangtokre Haiba Pau Ama, Pau Sigi Ahan Malamai Fongo Tenere, RSS Mohan Bhagavatna, Chahi, Humramanga Surabadi, Politics Pothaga Dabani Harapada, Narendra Modi da Miyang Tamarakle Haiba Pau Amana, box item Una, Huyanlan Paugi, Ahan Balamai Fongo Tenere, Masiga Manaba Pau, Shanghai Express, Manipuri edition, Yahan Balamai Fongo Tenere, Kanglagi Koibada, Twin Binsing, Kin Kre Haiba Pauna, Shanghai Express, Manipuri edition, Ahan headline Oidi, Tangja Manorama Lakidaba, Ningshin Kre Haiba Pau, Haiba Pau, Sisu Pauchi, Sigi, Ahan Balamaida, Fongo Tenere, MHNA, Kadi Kongtang, locally Haiba, Kang Mangamdri, Kuki militant Singa, Paminaraga, Kaido Nunda, Wari Shanaroi Haiba, Amukogi Wafamna, Sanalibak Pau Shigi, Ahanba Pau Oiri, Ifamgi, Tratuk Shuba, Mapo Kumon, Pangtok Haiba Pau, Amasu, Ahanba Lamaya Fongo Tenere, Hariba Pawasi, Tuanba Pau She, Ayambada, headline Piduna, Ahanba Lamaida, Maroiba Pau and a Fongo Tenere, Donori Makada Pakaliba projection, Yangshinaba, Governor officials in the Kangan Kre Haiba Pauna, Ponapam, Pau Chigi, Ahanba Pau Oiri, Haiba Pawasi, Pau Shi, Ayambada Tuan headline Piduna, Fongbusu, Tenere, Yellomi Kanmadi, Regional Party Katana Namgani Haiba, Pau Amasu, Pau Se, Pognapamgi, Pau Amoina, Ahanbalamaida, Fongbu Tenere, Operation Sindura, Lakehidraba, BSF personnel, Deepak Chinga Khamgi, Manau Nupa, Naubabu, Civil Police ki ASI Oina, Tabak Hapnaba, Manipur government na, Kangalakiba Wafam, Tuan Pauche Sing, Maru Oina, Ganfu Mel, Yauna, Ching the Fongo Pauche, Ayambada, Fongo Tenere, Haiba Pawasi, Manipur Mel Pauche Rasu, Fongo Tenere, Shanghai Express English edition da, street vendors Singna, eviction notice ki mayokta, Wakami Panjata Krehaba Power Shishu, Fongo Tenere, Chitrabhanu. Tagachari Premchand Aroibada Maruiba Pau Amukhana, Kaisampat Junction Degi Airport Forward Lambigi Nageta Ain Kaina Saziliba Sing as the Ayutegi Taktok Pahokre, Security Force na Tongan Bala Lopu Singi Mio Teded Fari Amasung, Pradhan Mantri Nangasi Leba Sigi Mio Lishing Yankai Mato Henbada, appointment letter Sing Yen Tokani, Paulo Seri.